that they don't know what the fuck they're doing. Do you understand that? Miyu kya amagi maikaidigi malemasi ahumsuba lanzaw laklagani haiduna yamna kaurangna ngairamba adu postpone tawkhre. Israel amasung Iran gi oiba landform masida US na yamna kanna honaduna ceasefire porakpa ngamkre. Numit 18 ni soknakiba Iran amasung Israel gi oiba landform maduda ceasefire lauthukluba Donald Trump ceasefire lauthukhraba matungda nakal animaki maikaidigi active chathanaba leplaktabadagi ngahaktangdi humang kangkibani. Israeli maikei ki song kiba lanfam aduna makoina pamliba pandam adu ayam phangmangam kremaram aduna chatakiba lanfam asid Israeli obi yamna chawba mai pakpani haiduna Israeli Prime Minister Benjamin Netanyahu gi maikei gi miyamang da thoraktuna harawa phongdokre nakalamurum da Iran haidiba country asigi oinesu songna kiba lanfam asid Iran yamna chawna mai pakle Israel asibu para ama tambir haiduna yamna chawna adukki matik yamna chawba pak chawba celebration oina harawa phongdokli matang asidani Israel amasung Iran hairiba country anima asi songna kiba landform asida animakna mai pakpa taragadi maiti ribasi kanano haiba wang ama thorakdibasi khudingmak bu anoba video amada amukka hana taramlok churi hoji fawbu yoina yamna chawna 2025 ki achouba global conflict ama oirakani haina panaramba Israel amasung Iran gi oiba landform asina yamna mapangal kanba peak moment amada laklamlaba matungda USA yaushin kibadigi hojik ceasefire fawbagi lakliba journey asigi matangda thena kiba wafom khara yengbinasi Yanan bada USA amasung Iran hairiba country ni sigi marakta Iran gi oina hojik lairiba nuclear project asigi matangda Qatar hairiba country asina mediator oiduna nuclear project asigi matangda wari watai chanalinga gi mikupta ikangkang hodana 13 July 2025 minumet asida Israel gi maikiri gi Operation Rising Lion haiba operation ama launch tawduna Iran hairiba country asina USA ga wari chanalinga gi matam asida nuclear weapon ama develop tawba ngambagi oiba capacity adu leire haibduna madubu thugainabagi damaktani haiduna aing amada air strike chatharaktuna Iran gi nuclear site kaya amadi yamna chawbe attack chatharakibani masigi pakhumoina Iran gi maikeri gi amu operation true promise 3 launch tawduna Israel gi mafum kaya amada makhal makha kaya gi oiba missile sing sizinaduna lepalaitena attack chatharakibani matawasum tawduna hairiba country ni sigi marakta Makal maka kaya gi oiba kusukalai sing sizinaduna attack chathabagi oiba thoram asi hapta ani rom chathakibani country ni asi yimthangnaba land boundary natragana ocean boundary share tawba country oidabana maram oidana land missing thanaduna land soknabadi yadabanina Israel hairiba country sigi maikeri gi makoina khara superior oiba fighter aircraft na chingba asi sizinaduna hanjin Iran gi mafam kaya amada attack chathaki maroina Israel gi maikeri gi nuclear sites makoi gi oiba Iran gi nuclear weapon develop taunabagi damakta lairiba army general sing target tawduna hatkiba amasung economy de yamna hena tamchina sokpa yaba Iran gi oiba oil reserve depot sing target tawduna thugai ki machiga chamana Iran hairiba country sigi maikiri gi su makoina kare advance oiba missile sing asi sizinaduna Israel gi Haifa fort amasung Tel Aviv gi oiba maru oiba mafam sing asida hanjin target tawduna yamna kanba attack sing tawki hapta ani rom songna kiba landform aduda Israeli Prime Minister oiriba Benjamin Netanyahu su asiyana amasung asok apan gi oiba pawdum sing laiki de cham manani Iran gi Supreme Leader ni hairiba Ayatollah Ali Khamenei su asok apan asiyana ki oiba pawdum sing amata laiki de tawbutabul landform aduna maram oidana Israeli oigera Iranian oigera micham praja sing gi yum kaya amade ut oina onki miyu kaya amagi oiba thawai sing mangki Wikipedia ki report ki matungna hapta anirom khak songna kiba landform aduda Iran gi site Israel na chatar kiba air strike amasung bombing aduna maram oiduna yamramada miyoi chama pandagi hena asiba laikre aduga miyoi lishing ohum chamnga rom asok apan nangbagi oiba report lai haiduna phongdokti nakal amaromda Israel hairiba country sigi nasu Iran gi maikeri gi chatar kiba missile attack aduna maram oiduna miyoi kunga mapal laikidre aduga miyoi lising ahumga chamli humfuma thoina asok apan nang padagi hospitalized tawduna laikre haibo wafum asi thamli Israel hairiba country sigi maikeri gi operation raising land launch tawbadagi yan hanba matam asidagi haurakhiba makoigi pandam asi Iran hairiba country asi kaidonungda nuclear weapon ama laihandaba aduga hauzik lairiba Iran gi Ali Khamenei gi oina lairiba regime asibu mutatuna anoba regime ama anoba lenga ama porakpa haipa pandam asini nakalamurum de Iran hairiba country asigi maikeri gi su Israel gi maikeri gi Iran gi sovereignty bu singladuna makoigi oiba territory de sangsilaktuna bombing tatharakpa amasung mamangai degi hauna makoi bu singladuna lakliba kaya sing asigi chapchaba pakum pigeni aduga Zionist regime asibu loshingani haiba gi oiba pandam asida lepalituna Israel gi mafam kaya amada
ꯃꯤꯁꯥꯏꯜꯁꯤꯡ ꯑꯦꯇꯦꯛ ꯆꯠꯊꯈꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯐꯥ ꯄꯣꯔꯠ ꯑꯃꯁꯨꯡ ꯏꯖꯔꯦꯂꯤ ꯑꯦꯌꯔꯄꯣꯔꯠ ꯀꯌꯥ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯏꯖꯔꯦꯜ ꯑꯁꯤꯕꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜꯂꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯄꯤꯅꯕ ꯍꯣꯠꯅꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯍꯞꯇꯥ ꯑꯅꯤꯔꯣꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯗꯤ ꯂꯥꯟ ꯄꯥꯝꯖꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ B-2 ꯕꯣꯝꯕꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯕ ꯐꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯐꯣꯡꯗꯣꯛꯅꯔꯝꯕ ꯐꯣꯔꯗꯣ ꯌꯥꯎꯅ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ꯑꯍꯨꯝꯗ ꯕꯣꯝꯕꯤꯡ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯗꯒꯤ ꯂꯩꯔꯝꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯃꯥꯌꯣꯟ ꯑꯁꯤ ꯑꯅꯧꯕ ꯑꯃꯗ ꯑꯣꯜꯂꯛꯈꯤꯕꯅꯤ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯕꯣꯝꯕꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯜ ꯋꯥꯔ III ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯛꯈꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯆꯦꯠꯅꯕ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯔꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟ ꯃꯤꯗꯅꯥꯏꯠ ꯍꯦꯃꯔ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯁꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯃꯁꯥꯃꯛꯅ ꯌꯥꯝꯅ ꯆꯥꯎꯅ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯨ.ꯑꯦꯁꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯂꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯗꯦ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯈꯔ ꯈꯛꯇ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯄꯥꯎ ꯑꯁꯤ ꯍꯥꯟꯅ ꯈꯪꯕꯗꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯔꯥꯅꯤꯌꯝꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗꯤ ꯍꯥꯟꯅ ꯊꯩꯗꯣꯛꯇꯨꯅ ꯊꯝꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯌꯨ.ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯨꯅ ꯂꯥꯛꯄ ꯌꯨ.ꯑꯦꯁꯀꯤ ꯃꯇꯦꯡ ꯑꯗꯨ ꯑꯣꯄꯔꯦꯁꯟ ꯃꯤꯗꯅꯥꯏꯠ ꯍꯦꯃꯔꯗ ꯏꯖꯔꯦꯂꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯅ ꯌꯧꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯉꯝꯗꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠ ꯑꯁꯤ ꯌꯨ.ꯑꯦꯁꯀꯤ B-2 ꯕꯣꯝꯕꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯀꯔꯤꯒꯨꯝꯕ ꯌꯨ.ꯑꯦꯁ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯁꯄꯣꯟꯁ ꯂꯥꯛꯀꯅꯤ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯌꯨ.ꯑꯦꯁꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯋꯦꯁ ꯑꯦꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯗꯜ ꯏꯁꯀꯤ ꯑꯣꯏꯅ ꯌꯨ.ꯑꯦꯁꯀꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯣꯏꯔꯤꯕ ꯀꯇꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯜ-ꯎꯗꯤꯗ ꯍꯥꯏꯔꯤꯕ ꯌꯨ.ꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯗ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯌꯨ.ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯏꯟꯇꯔꯁꯦꯞ ꯇꯧꯈꯤ ꯀꯥꯟꯅꯗꯦ ꯈꯟꯕ ꯑꯃꯈꯛ ꯊꯥꯗꯣꯛꯇꯨꯅ ꯄꯣꯈꯥꯏꯍꯟꯈꯤ ꯍꯥꯏꯅ ꯊꯝꯂꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ.ꯑꯦꯁꯅ ꯏꯔꯥꯟꯗ ꯕꯣꯝꯕꯤꯡ ꯆꯠꯊꯈ꯭ꯔꯕꯅꯤꯅ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯎꯠꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯁꯤ ꯃꯈꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅꯤ ꯌꯨ.ꯑꯦꯁꯇ ꯀꯔꯤꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥ ꯑꯃꯠꯇ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯨ.ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯁꯐꯥꯌꯔ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯁꯐꯥꯌꯔ ꯂꯥꯎꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯎꯕ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯅꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯍꯟꯊꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯀꯟꯈꯠꯅꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯈꯔ ꯎꯕ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯊꯣꯔꯛꯂꯤꯕ ꯁꯤꯁꯐꯥꯌꯔ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯗꯕ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯅꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯄꯨꯡ 24ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯀꯅꯥꯅ ꯍꯦꯟꯅ ꯈꯔ ꯌꯥꯝꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯂꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯣꯏꯔꯝꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯔꯃꯨꯁ ꯑꯁꯤ ꯕꯦꯟ ꯇꯧꯒꯅꯤ ꯃꯁꯤꯕꯨ ꯕ꯭ꯂꯣꯀꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯌꯨ.ꯑꯦꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁꯇꯗꯤ ꯊꯣꯏꯗꯣꯛꯅ ꯃꯥꯡꯖꯔꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯔꯥꯟꯗ ꯍꯦꯟꯅ ꯃꯥꯡꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯌꯨ.ꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯂꯥꯟ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯠꯊꯈ꯭ꯔꯤꯕ ꯕꯣꯝꯕꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯄꯥꯝꯕꯒꯤꯅꯤ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯔꯥꯟꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯅꯔꯝꯕ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁ ꯑꯁꯤ ꯊꯤꯡꯖꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯈꯔ ꯊꯦꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯆꯩꯅꯥꯗ ꯑꯣꯏꯅ ꯏꯟꯁꯤꯟꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯇꯔꯟ ꯑꯃꯈꯛꯇ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯊꯥꯎꯒꯤ ꯑꯣꯏꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯡꯁꯟ ꯊꯝꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯑꯍꯣꯡꯕ ꯑꯃ ꯄꯣꯔꯛꯇꯨꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯆꯩꯅꯥꯅ ꯀꯔꯤꯒꯨꯝꯕ
ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯂꯧꯕ ꯃꯇꯝꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟꯁꯤꯡ ꯊꯝꯂꯣꯏ ꯃꯗꯨ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯂꯥꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯥꯌꯔ ꯄꯣꯔꯛꯄ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯀꯤ ꯃꯇꯥꯡꯗ ꯌꯨꯑꯦꯁꯅ ꯆꯥꯏꯅꯥꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯆꯥꯏꯅꯥꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯁꯤꯖꯐꯥꯌꯔ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤꯗꯃꯛꯇ ꯆꯥꯏꯅꯥꯅ ꯃꯇꯦꯡ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯍꯪꯅꯗꯕꯗꯤ ꯅꯠꯇꯦ ꯃꯇꯥꯡ ꯑꯁꯤꯗ IMFꯇꯒꯤ ꯂꯣꯟ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ ꯑꯁꯤꯝ ꯃꯨꯅꯤꯔ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤ इजरायल अमसुंग ईरान की ओइबा कॉन्फ्लिक्ट असिना अदुकी मतिक यामना कल्लिंगई मतमदा पाकिस्तान की मिलिटरी जनरल असिम मुनीर असी व्हाइट हाउस द चतुना यूएस तकी इनवाइट तौरपदगी प्रेस मीडिया फाउबा अमता याहन्नना यामना कॉन्फिडेंशियल ओइबा अरुबा मिफम अमा पांगथोखी मिफम असी हेक पांगथोखीबगा नोंगालकपा अयुक्तनी ऑपरेशन मिडनाइट हैमर लॉन्च तौदुना ईरान की न्यूक्लियर साइट अहुमदा अटैक चथरखीबा असी मसीदा सुनतना डोनाल्ड ट्रम्प हाइरिबा मियोय क्यामगी माइकेदिगी यामना इंटरेस्टिंग ओइबा मकोक्सी खितंग फरक ताबा मानबा लुचिंगबनी हाइरिबा मियोय असिबु नोबेल पीस प्राइज की दमकता पाकिस्तान की माइकेदिगी नॉमिनेट तौबसु लैरिबनी हौजिक्सी matang asida yamna chawba wang amakaka hauji Iran hairiba country asigi maikeidigi malem asigi oina leiriba atomic energy sin asibu yengsinnabagi damakta leiriba IAEA hairiba agency asi Iran da changba yarare haiduna athingba thamlakre masida wafam ani kak thorakli yan hanbadu Iran gi maikeidigi yamna phongdokliba asi Iran hairiba country asigi oina leiriba nuclear scientist sing asigi makoigi oiba data asi khanglaba matungda Israel gi maikeidigi makoibu target tawduna halagliba asi masing yamlakle maram aduna IAEA hairiba agency asigi maikeidigi Iran dagi oina fangkiba nuclear scientist singi oiba data asi Israel na fanglamgani haibigi chingnaba adu leibana masi tawramba yai haibigi oiba ahanba argument anishubo wafam asina hauji US ki maikeidigi amasung Israel gi maikeidigi chatharkiba attack sing asida US ki maikeidigi yamna chawna mai pakle obliterated tawre haiba wafam asi sizinaba taragasu Iran gi maikeidigi masi tekta kaidan leiri haibagi oiba wafam asi fongdoklibani karigumba IAEA hairiba kangbu asina inspection tawrpa taragadi masi kayamu yamna chawu demesing leire haibadu wafam adu khangkhigani haibagi damakta tasengna Iran da achauba mangjaba ama leire haibadu uthokningdabagi damakta IAEA gi oina leiriba agency asi changning handabagi mami oiramba yai haibagi oiba wafam asisu adumak fongdoknari aroibo ina hangjeningba wafamdi hapta nirom Israel amasung Iran anigi maikeidi yamna kanba attack sing chatanaringeida US की माइकेदी की कक्षा भी साधुन चंगसिल्लकपद की हाउसिक सीजफायर पोरक्रब लानफम असिदा इजरायल की माइकेदी की सु ईरान की न्यूक्लियर फैसिलिटी थुगाइरे न्यूक्लियर साइंटिस्ट हाले मरु ओइबे इंफ्रास्ट्रक्चर थुगाइरे हाइदुना सेलिब्रेट तौरी ईरान की माइकेदी की सु इजरायल दा अदुकिमति यामना चौबा मांगजब पीरे मखोई की ओइबा मोसाद की ओइबा हेडक्वार्टर फाउबा थुगाइरे हाइबगी ओइबा हराउबो फोंदोक्ली अदो मदोम की ओइनदि लानफम असि कनाना ngamkhre हाइबा वांग असिनी